Pakistan economic crisis Pakistan ki position yamna fattabagi pauna nin khongdare maikai khuding laibak ki leader oibagi lan loisilak putumangairi public sarasin aduna salak sanare Imran Khan bo akan bana sittagi chingtagi ba Shahbaz Sharif ki matam sida public puk thalan bading amdre hojik Pakistan ki phibam Sri Lanka na oi ki ba dugi phibam oirakli nomada tangai fadana changde adraba ata moida cooking gas chana bathau sangom petrol diesel asina chingbagi mamal soraren sokre hairi Chaba thakpa phangraktabana mi sing angawba oirakle nuaitaba paw amana Pakistan gi Mirpur koba area da government gi maikaidagi ata supply torpa tanjada mithit mayamna amana launi munnarakpada labor ama ata bora odharaktuna traktagi nanki maudagi mithit mayamna nesilakpadagi adum sikre Gas cylinder amagi mamal tarabati ngakani hojik gas cylinder amagi mamal lupa lising tara mathau tai hairi Pakistan hojik kangal haibaduni masigi maram laibak ran tawagi damak mathau taba sen adudagi saruk kaya hena migi landon singbada changai bagi wani hojik makoi gi Prime Minister Shahbaz Sharif Switzerland sen mateng haiba chatkre hairi aduga makoi gi anoba army chief aduna Saudi Arab ta sen kre mateng ni bagi Shahbaz Sharif amadi army chief animak pullaga Imran Khan bu sit tagi lokthokki bani haina Imran Khan nadi maral si India ki report khara gi paw matung inadi asumna hai India ki copy tawna balak nama Pakistan ngasi pukham pai dana thokpa yaure Pakistan dagi hojik Kangaristan haina kobana thoknani kala hairi Pakistan ki mall kaya Mary's Hall business center kaya close to batakre mall Mary's Hall market sing numidang gi pung nipan gi bang de close to halle makoi government hairi government gi meeting phau da nongthil da tawgani numidang street light ama amata thalandre electric hinglaga atai da mateng oina ba economic kannaba hojik makoi gi da ata gi mamal lupa chamaga kunni kg da chini 95 rupees ni kg da milk 160 rupees ni per liter da aduga ghee na lising aniga chamnga muktare liter da maram sing asi galoidana nubidangi pung nipan ta silakpa matamda mafam kharada di market tawna bigil high time matamasida electricity ban tawsin hanba asida penna daduna public lambi de protest thok narakle yamna position phadi Pakistan gi hojik bak Pakistan da lairba amati awa anang nom gi henjilakli global multidimensional poverty index ki matungina hauki 2020 da makoya se level name taba hokre prithibi gi laire balaibak chama ko humphuni thoi gi manung da makoi hojik mak yang khai ni thoi suba phibam da position da leire makoi da foreign help yamna sangbani adubu senja thumjana manghan kibani hairi leader sing dagi labor class fau da senja thumja tawi makoi gi job holder sing salary hojik leiti hojik aduga railway department fau da sen leitabana makok sanare chairak asida yamna haraw pau umana Pakistan ki matengi damak Russia dagi chana thaknaba supply lakma hori hairi Pakistan ki asigum condition asibu karam na over kam tawgani arubo wafamni masigi sumathakta makoi Muslim majority oirabasu Muslim singi manungda Shia Sunni Ahmadi na chingba yamna lay Sunni singi marakta su Bareli Deobandi Wahabi Ahle Hadith haina yamna inna kaunay maram sing asina laybak pu sawkhat bagi maikay da pubagi mahutta downfall oirakibani haina akang ahisin hairi unity laytrabadi macetta bahawna sani Amorob da Russia madi Ukraine land mityeng amadang ngasigi paw matungina Russia gi missile amana sebe hen koba kharsan da laiba khungang amada hit tawki mi ani si amadi Maria mana phajana soki Krematorsk kauba mafamda Ukraine gi army thendura laiba mafam ama target tawduna Russia na bomb missile attack tawbana Ukraine gi army chatruk muk mathongram naidri sibaga sokpa haina Ukraine da laiba Russia gi pawmi amana pirakpa pawbu Kremlin na thajai achumbani confidence oibuwani haikre amarom da Ukraine gi maikai dagi tasengna asok apan naikidi nangkidi haina kanthokki karigumba Ukraine gi army chatruk amukta da tak tumba taraga dimatu yamna sathiba thogdok oigani site amada Ukraine force sing hai Russia na Bakhmut ko mafamda taksil lakpabu makoina hanna naiduna ningda tanari Bakhmut datana tana Donbas ki town ama anida su Ukraine luxury haina makoi report na hairi Bakhmut amadi Donbas ki mafam khara loinana Soledar ko ba thum lokhat pham area sida heavy fight chathari hojingmak laibak ania selan de payabra haibagi hotna ba hotna robani handa Christmas lak patanja sida adu kana kidre
ท่าตราชุบนลานจัตกิบหายไปเสียอังกปกิพิบัมอวยรำเลนี่เฮาจิกสุปีสกิวาเลตรีโซงาซิกิโอนะ thanks for watching